ꯃꯇꯝ ꯑꯃꯗ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯌꯣꯝꯂꯕ ꯌꯥꯝꯅ ꯐꯖꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯌꯥꯝꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯖꯕ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯥꯂꯪꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯂꯪꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯃꯍꯥꯛꯅ ꯌꯥꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯅꯤꯡꯊꯧ ꯃꯥꯂꯪꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯂꯪꯕꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯡꯁꯤꯡ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯂꯪꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯠꯅꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯅꯤꯡꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯥꯎ, ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯂꯛꯁꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯊꯥꯖꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖ ꯃꯆꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯆꯦ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯒꯤ ꯃꯆꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯃꯆꯥꯅꯨꯄꯤ 3 ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤ 3 ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ, "ꯏꯅꯥꯎ ꯊꯥꯖ, ꯅꯆꯥꯅꯨꯄꯤ 3ꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ?" "ꯏꯆꯦ, ꯃꯈꯣꯏ 3ꯗꯣ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯕꯅꯤ." "ꯑꯁ, ꯃꯈꯣꯏ 3ꯁꯦ ꯀꯃꯥꯏꯅ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯇꯦ꯫ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯑꯗꯨꯝ ꯂꯩ." "ꯏꯆꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯇꯧꯔꯤꯅꯤ. ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯑꯗꯤ ꯀꯩꯁꯨ ꯁꯥꯟꯅꯔꯔꯣꯏꯗꯕꯅꯤ." "ꯈꯪꯗ꯭ꯔꯦꯗ. ꯅꯪꯕꯨ ꯑꯃꯥꯏꯕꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ?" "ꯏꯆꯦ, ꯉꯁꯤꯅꯤ. ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ. ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯁꯨ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏ. ꯆꯠꯃꯤꯟꯅꯒꯗꯕ ꯃꯤ ꯁꯨꯝꯇ ꯂꯩꯇ꯭ꯔꯦ." "ꯑꯦ, ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦꯒ ꯆꯠꯂꯨꯁꯤ. ꯏꯆꯦꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ." "ꯏꯆꯦꯒꯤ ꯊꯕꯛꯇꯨꯗꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯨ ꯌꯥꯏ. ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯃꯔꯨꯅꯤ. ꯏꯅꯥꯎ, ꯅꯪ ꯏꯆꯥ ꯎꯗꯕ ꯌꯥꯗꯕꯅꯤ." "ꯏꯆꯦ, ꯅꯪꯁꯦ ꯌꯥꯝ ꯐꯩ. ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ." "ꯑꯁꯨꯛ ꯐꯕ ꯏꯅꯥꯎꯁꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯅꯥꯕꯨ ꯅꯨꯡꯁꯤꯒꯅꯤ?" "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨꯔꯣ." ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ 3ꯗꯨ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ 3ꯗꯨꯁꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯜ ꯂꯩꯍꯥꯎꯅ, "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯒꯤ ꯃꯔꯝꯗꯤ?" "ꯑꯩꯅꯦ, ꯅꯃꯥꯇꯣꯟ ꯊꯥꯖꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ. ꯅꯈꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨ, ꯈꯠꯅꯔꯝꯒꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ." ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯊꯥꯖꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ, "ꯏꯃꯥꯇꯣꯟ, ꯅꯪꯁꯨ ꯏꯃꯥꯒ ꯆꯠꯇꯣꯏꯔꯣ?" "ꯍꯣꯏ ꯍꯣꯏ, ꯅꯃꯥ ꯃꯍꯥꯔꯥꯅꯤꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ." ꯃꯍꯥꯔꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯍꯥꯎꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ 3 ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯨꯔꯁꯤ." ꯑꯅꯤꯁꯨꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯛꯁꯃꯤꯅ, "ꯏꯆꯦ, ꯍꯣꯔꯦꯟ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯆꯩꯔꯕꯗꯤ?" "ꯑꯁ, ꯃꯥꯅ ꯆꯩꯕꯕꯨ ꯁꯤꯒꯗꯧꯕꯁꯨ ꯅꯠꯇꯦ. ꯃꯈꯣꯏꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯀꯗꯕꯅꯤ. ꯃꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯜꯂꯛꯁꯦꯕ." ꯔꯥꯖꯀꯨꯃꯥꯔꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨ ꯑꯉꯥꯡ ꯃꯌꯥꯝꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯁꯨ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯑꯃꯥꯏꯕꯗ, "ꯏꯄꯥ ꯃꯥꯏꯕ, ꯏꯅꯥꯎꯒꯤꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ?" "ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯉꯥꯡ ꯌꯥꯎꯔꯛꯀꯅꯤ. ꯉꯥꯏꯕꯗ ꯀꯜꯂꯨ. ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯤꯖꯕꯤꯌꯨ." "ꯍꯣꯏ ꯏꯄꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯒ ꯊꯥꯖꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ, "ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯆꯤꯛ ꯏꯆꯤꯛ ꯆꯤꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" "ꯏꯆꯦ, ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯗ. ꯃꯈꯣꯏ 3ꯅꯕꯨ ꯅꯣꯡꯃꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯒꯗ꯭ꯔꯣ?" ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯃꯆꯥꯅꯨꯄꯤ 3ꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ 3 ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ 3ꯅ ꯈꯨꯝꯂꯛꯇꯕꯗꯨꯗ
ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯂꯩꯕ ꯎꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦ? ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯁꯥꯏ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯜꯗꯤ ꯑꯝꯇ ꯇꯥꯗꯦꯅ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯧꯔꯛꯑꯣ, ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ꯫ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯆꯠꯀꯦ ꯇꯧꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄ ꯑꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯜ ꯂꯩꯍꯥꯎꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯁꯥꯎꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯁꯥꯟꯅꯔꯨꯔꯕꯁꯨ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯏꯃꯥꯇꯣꯟ, ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯍꯜꯂꯛꯑꯒꯦ꯫ ꯅꯈꯣꯏ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥ ꯑꯗꯨ ꯌꯧꯕ ꯀꯥꯟꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯆꯦ, ꯍꯌꯦꯡꯗꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯕ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯁꯥꯟꯅꯕꯗꯣ ꯍꯌꯦꯡꯁꯨ ꯆꯠꯅꯤꯡꯉꯤ꯫ ꯃꯆꯦ ꯂꯛꯁꯃꯤꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ꯫ ꯀꯩꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯕꯅꯣ ꯈꯪꯗꯦ꯫ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯒꯗꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯨꯕꯗꯒꯤ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯆꯦ ꯑꯍꯜ ꯂꯩꯍꯥꯎꯅ ꯑꯁ, ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯩꯝꯇ ꯋꯥꯒꯅꯨ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯤꯅꯦ ꯌꯥꯝ ꯐꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯥꯎꯔꯁꯨ ꯍꯌꯦꯡꯗꯤ ꯁꯥꯎꯔꯣꯏꯗꯕꯅꯤ, ꯀꯥꯎꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯃꯆꯦ ꯑꯍꯜꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯉꯥꯛꯄꯗꯨꯗ ꯇꯣꯝꯕꯣꯡ, ꯍꯌꯦꯡꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯁꯦ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ? ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖꯗ ꯏꯅꯥꯎ, ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯕ ꯀꯥꯎꯅꯤꯀꯣ? ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯂꯪꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ, ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯏꯅꯤꯡꯊꯧ, ꯊꯕꯛꯇꯣ ꯏꯆꯦꯒ ꯑꯣꯏꯅ ꯆꯠꯂꯨꯔꯦ꯫ ꯑꯃꯥꯏꯕꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯉꯥꯏꯕꯗ ꯀꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯉꯥꯏꯔꯁꯤ꯫ ꯅꯨꯄꯥ, ꯑꯩꯒꯤ ꯏꯆꯦ ꯅꯤꯡꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ꯫ ꯑꯩꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯌꯥꯝ ꯐꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ? ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯅꯅꯕ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ, ꯆꯠꯂꯝꯃꯣ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯊꯥꯖꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯏꯅꯥꯎ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ꯫ ꯏꯆꯦ, ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯤ ꯂꯥꯛꯑꯅꯤ ꯀꯧꯔꯨꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨ ꯉꯁꯥꯏ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯆꯩꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ꯫ ꯏꯈꯠ ꯈꯠ ꯏꯂꯥꯡ ꯂꯥꯡ ꯑꯗꯨꯝ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯒꯤ ꯆꯤꯡ ꯂꯦꯝꯅ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯥꯛꯄꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏ, ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯏꯈꯠ ꯈꯠꯆꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕꯗꯤ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯔꯔꯣꯏ꯫ ꯐꯅꯁꯨ ꯑꯩꯅ ꯈꯠꯄꯒꯤ ꯂꯥꯡꯕꯒꯤ ꯆꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯨꯛꯏꯟ ꯏꯟꯗꯦ꯫ ꯍꯥꯏ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯑꯗꯨꯝ ꯐꯔꯛꯀꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯑꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯜ ꯂꯩꯍꯥꯎꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯌꯦꯡꯉꯨ, ꯑꯥꯗ ꯎꯔꯤꯕ ꯎꯃꯪꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯠꯇꯨꯅ ꯁꯥꯟꯅꯔꯨꯁꯦ꯫ ꯍꯣꯏ ꯏꯆꯦ,
ꯆꯠꯂꯨꯁꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯇꯧꯅꯤꯡꯕ ꯂꯣꯏꯅ ꯇꯧꯒꯅꯤꯀꯣ ꯃꯆꯦ ꯂꯩꯍꯥꯎꯅ ꯍꯣꯏꯅꯦ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅꯤꯡꯗꯦ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏ ꯎꯃꯪꯗꯨꯗ ꯆꯠꯀꯨꯝꯁꯦ ꯍꯣꯔꯦꯟ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ ꯆꯩꯔꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯜꯂꯛꯁꯦꯕ ꯃꯅꯥꯎꯅꯨꯄꯤ ꯂꯛꯁꯃꯤꯅ ꯏꯆꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯎꯗ꯭ꯔꯕꯁꯨ ꯍꯣꯔꯦꯟ ꯏꯃꯥꯇꯣꯟ ꯊꯥꯖꯅ ꯈꯪꯂꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯕꯤꯔꯕꯗꯤ ꯏꯅꯥꯎ ꯏꯃꯥꯇꯣꯟ ꯊꯥꯖꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏꯅ ꯎꯃꯪꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯁꯨ ꯃꯍꯥꯛꯅꯅꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯀꯩꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯅꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯆꯦ ꯂꯩꯍꯥꯎꯅ ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯀꯣꯅꯨꯡꯗꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯤ ꯃꯅꯥꯎ ꯂꯛꯁꯃꯤꯅ ꯏꯆꯦ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯁꯥꯟꯅꯕ ꯂꯥꯛꯁꯤꯀꯣ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯏꯆꯦ ꯀꯣꯅꯨꯡꯗ ꯍꯜꯂꯔꯣꯏꯁꯤꯔꯥ ꯑꯩꯈꯣꯏ ꯍꯨꯝ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯔꯥ ꯃꯆꯦ ꯂꯩꯍꯥꯎꯅ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯀꯥꯟꯗꯅꯦ ꯏꯄꯥ ꯅꯤꯡꯊꯧꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯅꯅꯕ ꯌꯥꯝꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯌꯣꯅ ꯍꯥꯏꯁꯦ ꯂꯛꯁꯃꯤꯅ ꯆꯦ ꯎꯃꯪꯁꯤꯒꯤ ꯐꯖꯕ ꯃꯐꯝꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏꯁꯤ ꯃꯆꯦ ꯂꯩꯍꯥꯎꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯏꯆꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯎꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯅꯤꯌꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯤꯀꯣ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯂꯩꯍꯥꯎꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯊꯥꯖ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯏꯆꯦ ꯃꯍꯥꯔꯥꯅꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯆꯩꯕꯤꯔꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯇꯣꯟ ꯊꯥꯖꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯒ ꯂꯩꯍꯥꯎꯅ ꯄꯥꯈꯠꯅ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤ ꯏꯃꯥꯇꯣꯟ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥ ꯍꯜꯂꯛꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ ꯑꯗꯣ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯁꯥꯟꯅꯕ ꯆꯠꯂꯨꯏ ꯍꯥꯏꯕꯁꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯣꯏ ꯍꯥꯏꯗꯣꯛꯑꯣꯏ ꯏꯃꯥꯇꯣꯟ ꯅꯪꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯥꯎꯋꯤ ꯌꯥꯝ ꯐꯠꯇꯦ ꯃꯃꯥꯇꯣꯟ ꯊꯥꯖꯅ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄꯤ ꯅꯃꯥꯒꯨꯝꯅ ꯈꯜꯂꯨ ꯅꯃꯥ ꯃꯍꯥꯔꯥꯅꯤꯁꯦ ꯐꯠꯇꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯃꯥ ꯃꯍꯥꯔꯥꯅꯤꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯤꯅꯦ ꯅꯈꯣꯏꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯒꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯆꯤꯡ ꯂꯦꯝꯅ ꯂꯩꯒꯗꯕꯅꯤ ꯏꯃꯥꯇꯣꯟ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅꯤꯡꯗꯦ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯃꯥ ꯃꯍꯥꯔꯥꯅꯤ ꯂꯥꯛꯑꯅꯤ ꯅꯈꯣꯏꯅ ꯐꯤꯅꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯂꯨꯔꯣ ꯌꯥꯝꯅ ꯃꯣꯠꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯣ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯝꯃꯤ ꯏꯅꯥꯎ ꯅꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯏꯆꯦ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯑꯣ ꯑꯩꯗꯤ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅ ꯈꯟꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯉꯁꯤ ꯑꯃꯥꯏꯕꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯆꯠꯂꯨꯔꯕ꯭ꯔꯣ ꯆꯠꯂꯨꯔꯦ ꯏꯆꯦ ꯑꯃꯥꯏꯕꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯏꯆꯦ ꯍꯥꯟꯅ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯗ ꯉꯥꯏꯕ ꯀꯜꯂꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯛꯏ ꯑꯣꯅ ꯊꯃꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯅꯥꯎꯒꯤꯁꯨ ꯏꯁꯣꯔꯅ ꯅꯆꯥ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤನಿ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯔꯥꯅꯤ ꯊꯥꯖꯗꯨ ꯃꯤꯔꯣꯜꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯊꯥꯖ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯦ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ
ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯒꯅꯤ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯗ "ꯏꯅꯤꯡꯊꯧ, ꯊꯥꯖꯒꯤ ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯅꯤꯗ, ꯏꯅꯤꯡꯊꯧꯒꯤꯁꯨ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ." "ꯍꯣꯏ, ꯑꯩꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ꯫ ꯑꯗꯣ ꯅꯨꯄꯤ, ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡꯗ ꯂꯩꯇꯕ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯐꯖꯕ ꯑꯗꯨꯗ ꯂꯣꯟꯅ ꯆꯠꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯑꯁꯤ ꯄꯥꯝꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯂꯩꯍꯥꯎꯗꯨꯅ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯂꯛꯁꯃꯤꯗꯨꯅ ꯉꯥꯟꯕꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯃꯤꯡ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯂꯝꯗꯦ꯫ ꯃꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯃꯪꯗ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯈꯛ ꯀꯧꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ "ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯎ." ꯂꯩꯍꯥꯎ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" "ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯄꯥ ꯅꯤꯡꯊꯧꯒ ꯑꯩꯒ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯃꯥꯇꯣꯟ ꯊꯥꯖꯗꯣ ꯐꯖꯅ ꯌꯦꯡꯂꯝꯃꯨ, ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯒꯅꯨ, ꯅꯃꯥꯇꯣꯟꯒꯤ ꯀꯥꯗꯒꯤ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯒꯅꯨ꯫ ꯅꯪꯗꯤ ꯑꯐ ꯐꯠꯇ ꯈꯪꯂꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯨ." "ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ." ꯃꯃꯥ ꯃꯍꯥꯔꯥꯅꯤꯒ ꯃꯄꯥ ꯅꯤꯡꯊꯧꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯂꯛꯁꯃꯤꯅ "ꯏꯆꯦ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ?" "ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯏꯄꯥ ꯅꯤꯡꯊꯧꯒꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯅꯤ, ꯏꯃꯥꯇꯣꯟ ꯊꯥꯖꯗꯣ ꯌꯦꯡꯂꯝꯃꯨ ꯍꯥꯏꯔꯤꯅꯤ." "ꯑꯁ ꯏꯆꯦ, ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯎꯃꯪꯗ ꯁꯥꯟꯅꯕ ꯆꯠꯄ ꯐꯪꯂꯔꯣꯏꯅꯦ." "ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯅꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯣ, ꯏꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯂꯛꯁꯃꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯇꯣꯟ ꯊꯥꯖꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯊꯥꯖꯅ "ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤꯕꯗꯤ?" "ꯏꯃꯥꯇꯣꯟ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯏꯃꯥꯇꯣꯟꯕꯨ ꯁꯪꯂꯝꯃꯨ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯆꯪꯉꯛꯄꯅꯤ." "ꯑꯣ, ꯆꯪꯉꯣ ꯆꯪꯉꯣ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯃꯃꯥꯇꯣꯟ ꯊꯥꯖꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯂꯩꯍꯥꯎꯅ "ꯏꯃꯥꯇꯣꯟ, ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯇꯣꯏꯅꯣ?" "ꯀꯨꯏꯔꯔꯣꯏꯌꯦ, ꯀꯔꯤꯒꯤꯅꯣ?" "ꯏꯃꯥꯇꯣꯟ, ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯎ." "ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯅꯦ?" "ꯄꯥꯝꯃꯦ ꯏꯃꯥꯇꯣꯟ꯫ ꯃꯤꯅꯅꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯥꯟꯅꯃꯤꯟꯅꯕ ꯎꯔꯒ ꯌꯥꯝ ꯀꯜꯂꯛꯏ꯫ ꯏꯆꯥ ꯑꯍꯨꯝꯒꯤꯗꯃꯛ ꯅꯅꯥꯎ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯂꯒ ꯂꯣꯏꯔꯦꯗꯅ." ꯃꯈꯣꯏꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯊꯥꯖ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯅꯨꯄꯥ ꯃꯆꯥ ꯄꯣꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯔꯥꯎꯃꯟꯕꯒꯤ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯁꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯃꯪ ꯑꯗꯨꯗ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯀꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯁꯥꯟꯅꯕꯗꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯕꯁꯨ ꯃꯅꯥꯗ ꯑꯃꯠꯇ ꯍꯥꯞꯂꯝꯗꯦ꯫ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ "ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯍꯧꯖꯤꯛꯁꯦ ꯅꯈꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯤ ꯅꯅꯥꯁꯤꯡꯗꯨ ꯇꯥꯗꯕ꯭ꯔꯣ? ꯅꯈꯣꯏꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯀꯥꯎꯔꯕ꯭ꯔꯣ?" ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ "ꯅꯆꯤꯟ ꯑꯗꯨ ꯈꯨꯝꯃꯨ, ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯆꯩꯔꯕꯁꯨ ꯑꯃꯠꯇ ꯇꯥꯁꯤꯟꯅꯗꯦ꯫ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯈꯣꯏ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯗꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯂꯪꯕꯅ "ꯃꯍꯥꯔꯥꯅꯤ,
ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯤ ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯕꯒꯦ ꯅꯆꯥꯅꯨꯄꯤ ꯑꯍꯨꯝꯒꯤ ꯃꯔꯝꯒꯤꯅꯤꯗꯅ ꯍꯥꯏ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦꯅꯦ ꯏꯅꯤꯡꯊꯧ ꯃꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯕꯅꯤ ꯃꯈꯣꯏꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯕ ꯅꯣꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯅꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯅꯣ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯌꯥꯗꯦ ꯈꯪꯗ꯭ꯔꯦꯗ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯀꯣꯏꯆꯠ ꯆꯠꯄ ꯄꯥꯝꯕ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯃꯍꯥꯔꯥꯅꯤ ꯅꯤꯡꯁꯤꯡꯅ ꯃꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯆꯠꯀꯦ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯄꯥꯟ ꯊꯣꯛꯃꯟꯗ꯭ꯔꯕꯁꯨ ꯄꯪꯕꯅꯤꯅꯦ ꯃꯈꯣꯏꯗꯤ ꯀꯣꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕꯅꯤꯅ ꯃꯤꯒ ꯄꯨꯟꯕ ꯑꯃꯗꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯈꯔ ꯇꯝꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯦ ꯂꯩꯁꯥ ꯃꯄꯨꯡꯁꯨ ꯐꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔꯥ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯕꯗꯤ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯦ ꯇꯥꯔꯔꯣꯏ ꯀꯔꯤꯁꯨ ꯉꯥꯡꯅꯔꯔꯣই ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡꯅꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯏꯅꯥꯏꯁꯤꯡꯁꯦ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯪꯍꯜꯂꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯅꯤꯡꯊꯧ ꯃꯥꯂꯪꯕꯅ ꯃꯅꯥꯏꯁꯤꯡꯗ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯌꯦꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯄꯥꯎ ꯄꯤꯕ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯔꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯈꯔ ꯁꯒꯣꯜ ꯊꯧꯗꯨꯅ ꯈꯨꯜꯗ ꯄꯥꯎ ꯄꯤꯕ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯅꯤꯡꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯍꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯕ꯭ꯔꯣ ꯂꯛꯁꯃꯤꯅ ꯏꯆꯦ ꯑꯩꯗꯤ ꯍꯣꯡꯅꯤꯡꯗꯦ ꯀꯣꯅꯨꯡꯁꯦ ꯊꯥꯗꯣꯛꯇꯨꯅꯁꯨ ꯆꯠꯅꯤꯡꯗꯦ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯤꯌꯥꯏꯅꯨꯅ ꯏꯆꯦ ꯑꯩꯁꯨ ꯍꯣꯡꯅꯤꯡꯗꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯂꯕꯗꯤ ꯅꯨꯡꯇꯤꯒꯤ ꯎꯅꯔꯣꯏ ꯇꯣꯉꯥꯟ ꯂꯩꯗꯨꯅ ꯑꯩꯈꯣꯏ ꯈꯥꯏꯅꯔꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯅꯨꯡꯁꯤꯗ ꯅꯨꯄꯥ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃꯇ ꯌꯥꯎꯗꯦ ꯍꯥꯏꯅ ꯂꯨꯍꯣꯡꯂꯔꯣꯏꯁꯤ ꯍꯣꯏ ꯏꯆꯦ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯣꯅꯨꯡ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯅꯨꯄꯥꯁꯤꯡꯗꯣ ꯈꯨꯠ ꯁꯥ ꯍꯩꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇꯗꯤ ꯌꯥꯎꯔꯝꯗꯦ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗ ꯅꯈꯣꯏꯕꯨ ꯅꯨꯄꯥꯁꯤꯡꯁꯦ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯔꯣ ꯂꯩꯍꯥꯎꯅ ꯂꯨꯍꯣꯡꯕꯁꯤ ꯍꯣꯡꯗꯅꯕ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯝꯇ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯂꯥꯛꯄ ꯑꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯏꯄꯥ ꯅꯤꯡꯊꯧ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯒꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯃꯈꯣꯏ ꯑꯁꯤ ꯆꯠꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯈꯤꯒꯦ ꯃꯁꯤꯗ ꯈꯨꯝꯕ ꯉꯝꯕ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯒꯦ ꯀꯔꯤ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯒꯦ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯣ ꯂꯩꯍꯥꯎꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯝꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯒꯅꯤ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥꯍꯪ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯂꯝꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯍꯥꯎꯅ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅ ꯀꯧꯅꯕ ꯃꯤꯡ ꯑꯃꯃꯝ ꯂꯩ ꯃꯗꯨ ꯈꯪꯕ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯉꯛꯅ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯄꯤꯁꯤꯡꯁꯤ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯉꯥꯡꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯦ ꯅꯈꯣꯏ ꯑꯃꯠꯇ ꯑꯈꯪꯕ ꯌꯥꯎꯗ꯭ꯔꯕꯔꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯈꯣꯏ ꯑꯈꯪꯕ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯣ
ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ "ꯅꯈꯣꯏꯅ ꯆꯤꯜ ꯏꯅꯥꯎꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯤ ꯐꯠꯇꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯃꯁꯛ ꯃꯇꯧꯗ, ꯃꯔꯜꯗ ꯃꯊꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯉꯥꯛꯇꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯥꯏꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯕꯤꯕꯗꯣ ꯄꯥꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯡꯕ ꯀꯧꯕ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕ ꯇꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯡꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯗꯅ ꯇꯨꯝꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯃꯤ ꯑꯣꯏꯅꯁꯨ ꯊꯥꯅꯕꯤꯔꯝꯗꯦ꯫ ꯑꯇꯟꯕ, ꯁꯨꯅꯤꯡꯗꯕꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯦꯡꯕꯗꯨ ꯎꯔꯒ, "ꯅꯨꯄꯥ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ?" "ꯑꯩꯁꯨ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄꯅꯤ." "ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ?" "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯄꯥꯎꯁꯦ ꯇꯥꯕ ꯀꯨꯏꯗ꯭ꯔꯤ, ꯍꯦꯛ ꯇꯥꯕꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯅꯤ." ꯅꯤꯡꯊꯧ ꯃꯥꯂꯪꯕꯅ, "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯁꯦ ꯄꯥꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯅꯤ꯫ ꯃꯗꯨꯗ ꯈꯨꯝꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯃꯛꯁꯦ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯤ." "ꯏꯅꯤꯡꯊꯧ, ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯅꯨꯃꯤꯠ 8ꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ." ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ, "ꯂꯩꯍꯥꯎ, ꯅꯪꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ?" ꯂꯩꯍꯥꯎ, ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯡ ꯑꯗꯨ ꯃꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯈꯪꯕꯁꯨ ꯉꯝꯂꯣꯏ ꯈꯟꯕꯗꯨꯗ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯍꯥꯏꯕ ꯅꯨꯃꯤꯠ 8ꯅꯤ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯌꯥꯔꯦ." ꯀꯦꯡꯕꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯀꯦꯡꯕ ꯊꯕꯛ ꯁꯨꯕ ꯇꯟꯕꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯈꯟꯕꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯦꯡꯕꯅ ꯇꯨꯝꯅ ꯇꯨꯝꯅ ꯈꯜꯂꯝꯃꯤ, "ꯀꯃꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯃꯤꯡꯁꯦ ꯈꯪꯒꯗꯧꯔꯤꯕꯅꯣ?" ꯀꯦꯡꯕ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯂꯣꯟꯅ ꯆꯠꯄꯗꯨ ꯀꯦꯡꯕꯅ ꯎꯔꯝꯃꯤ꯫ "ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯥꯔꯦꯗꯅ, ꯃꯈꯣꯏꯒꯤ ꯃꯤꯡꯁꯦ ꯁꯣꯏꯗꯅ ꯑꯩ ꯈꯪꯅꯅꯕ ꯍꯣꯠꯅꯔꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨ ꯎꯃꯪ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯤꯡ ꯑꯗꯨꯕꯨ ꯀꯧꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯍꯥꯎꯅ ꯃꯅꯥꯎ ꯂꯛꯁꯃꯤꯗ, "ꯏꯅꯥꯎꯉꯥꯟꯕꯤ, ꯉꯔꯥꯡ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯈꯪꯈ꯭ꯔꯕꯗꯤ?" "ꯑꯁ, ꯏꯆꯦ ꯂꯤꯡꯖꯦꯜ, ꯈꯪꯂꯣꯏꯗ, ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯁꯤꯕꯨ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ." ꯉꯥꯟꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗ, "ꯏꯆꯦꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯆꯦ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯈꯪꯗꯕꯤꯗ ꯅꯪꯒꯤ ꯃꯤꯡ ꯈꯛꯇ ꯈꯪꯂꯝꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" ꯊꯣꯏꯕꯤꯅ, "ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯒꯅꯤ." ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯦꯡꯕꯅ, "ꯑꯣ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯡꯁꯦ ꯈꯪꯂꯦꯗꯅ. ꯂꯥꯏ ꯍꯥꯏꯕꯁꯤꯁꯨ ꯑꯇꯟꯕ ꯃꯤꯒꯤꯁꯨ ꯂꯩꯕꯖꯥꯠꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯡꯕ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜꯅ, "ꯉꯥꯟꯕꯤ, ꯊꯣꯏꯕꯤ, ꯅꯨꯃꯤꯠ ꯇꯥꯔꯦ, ꯆꯠꯂꯁꯤ." ꯃꯅꯥꯎ ꯊꯣꯏꯕꯤꯅ, "ꯏꯆꯦ ꯂꯤꯡꯖꯦꯜ, ꯅꯪ ꯑꯃꯨꯛ ꯀꯥꯎꯊꯣꯛꯇꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯀꯧꯔꯛꯀꯅꯤꯀꯣ?" "ꯀꯧꯔꯣꯏꯗ." ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯦꯡꯕꯗꯤ ꯃꯌꯨꯝ ꯌꯧꯕꯒ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯗ, "ꯏꯃꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯗꯕꯅꯤ." "ꯏꯃꯥ ꯍꯦꯛꯄꯦꯝꯃ, ꯑꯗꯨꯛ ꯌꯥꯝꯅ ꯇꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯗꯅ ꯊꯝꯕꯤꯔꯗꯣꯏꯕ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ." "ꯑꯁ ꯏꯃꯥ, ꯑꯁꯦꯡꯕꯅꯤ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ." ꯍꯣꯏ, ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯗꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯗꯤꯅꯦ, ꯏꯃꯥꯒꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ." "ꯏꯃꯥ, ꯑꯇꯟꯕ ꯃꯤꯒꯤꯁꯨ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯨꯅꯤ." "ꯀꯔꯤ ꯍꯥꯏꯕꯅꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥ." ꯐꯔꯦ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯈꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯔꯦ. ꯑꯄꯤꯛꯄꯁꯨ ꯂꯩꯇꯦ, ꯑꯆꯧꯕ ꯉꯥꯛꯇ. ꯑꯗꯣ ꯅꯪ ꯑꯝꯇ ꯈꯥꯏꯒꯦꯔꯣ? ꯍꯣꯏ ꯃꯥ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯥꯏꯒꯦ." ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯡꯕꯅ, "ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ. ꯑꯩꯁꯦ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯕꯖꯥꯠꯅꯣ ꯈꯪꯗꯦ. ꯑꯩꯕꯨ ꯁꯥꯕ ꯂꯥꯏ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯇꯜꯂꯝꯒꯅꯤ." ꯀꯦꯡꯕ ꯃꯇꯣꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯣꯝꯇ ꯁꯣꯜꯂꯝꯃꯤ꯫ "ꯑꯩꯁꯦ
ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯁꯨꯗꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯈꯛꯇ ꯆꯥꯔꯒ ꯂꯩꯔꯅꯤ. ꯑꯩꯗꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯕꯨ ꯑꯣꯏꯍꯟꯅꯤꯡꯉꯤ. ꯃꯃꯥꯅ, ꯍꯥꯏ ꯀꯦꯡꯕ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ. ꯁꯤꯡꯗꯨ ꯈꯥꯏꯔꯨ ꯂꯥꯎ, ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯒꯦ. ꯀꯦꯡꯕꯅ ꯐꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯍꯣꯏ ꯃꯥ, ꯍꯧꯒꯠꯂꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕ ꯇꯟꯅ ꯇꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯀꯗꯥꯏ ꯃꯥ, ꯁꯤꯡꯗꯨꯗꯤ? ꯑꯁꯤꯗ ꯂꯩꯔꯤꯁꯤꯗꯤ. ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ. ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦꯗ. ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯆꯥꯛꯇꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯔꯒ ꯃꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ. ꯑꯁ ꯏꯃꯥ, ꯅꯪꯁꯤꯗꯤ ꯑꯩꯕꯨ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯕꯤ. ꯍꯥꯏ, ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯒꯤ ꯅꯠꯇꯦ. ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯀꯦꯡꯕ ꯇꯟꯅ ꯇꯟꯅ ꯁꯤꯡ ꯑꯗꯨ ꯈꯥꯏꯕ ꯂꯣꯏꯔꯝꯃꯤ. ꯃꯃꯥꯅ, ꯑꯗꯨꯅꯤꯗꯅ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯅꯤ, ꯇꯜꯂꯣꯏꯗꯕꯅꯤ. ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯛꯑꯅꯨ. ꯍꯩꯃꯥ, ꯅꯪꯕꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯃꯥ, ꯑꯩꯅ ꯊꯕꯛ ꯁꯨꯔꯒ 이마ꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕ ꯅꯠꯇꯦ. ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ 이마ꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯌꯥꯏ ꯀꯩꯅꯣ. 이자ꯗꯤ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯑꯣꯏꯔꯕꯅꯣꯅꯦ? 이마, ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯕꯤꯒꯦꯕ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ 이마ꯁꯨ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ. ꯀꯦꯡꯕ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ. ꯀꯦꯡꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯀꯦꯡꯕꯒꯤ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯀꯦꯡꯕ ꯃꯃꯥꯅ, 이bungo ꯀꯦꯡꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯒ ꯎꯅꯔꯛꯂꯕ ꯖꯥꯠꯂꯣ? ꯀꯦꯡꯕ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ 이루 마이ꯊꯖꯔꯝꯕ ꯑꯗꯨꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. 이마, ngasi thaba ama chakani, adugini ima. Kari thabaknone? Haidokpa yade, kona khangakani. Kengbana waridu kanamtada haidoklamde. Ningthauga hainakhiba numit adu yawraklabada, Kengba sasal loisilaga, mamada chatle hairamlaga, konung tamna laklamme. Kengbana konung yorokpa matamda ningthau malangba amadi machanupi Rajkumari ahumdu konunggi leikolduda famlamme. Kengbana konunggi thongchaw aduda changlakpadu ubada, ningthauna machanupi singda Asidi nahala amba nupadunine. Rajkumari leihauna manaw sing aduda tuminna. Nate, nupasina khoi humgi mingse khangkraba jala. Iche khangamoida. Konungda akhoi ga nungtigi leiminariba phawbana khangdaba mingsingsibu kamaina mana khangumdoinu. Adusu chumine. Mapa ningthauna. Nakhoibu lona kari waribu sanaribano. Kaisu sanadeda. Kengbusu ningthauna leiriba mafam aduda laktuna. Iningthau. Nachanupi ahumna kaunariba mingado ai khangni. Khanglabadi hairodana. Nachanupi ahalgina lingjel. Ani subagina nganbi. Atombigina thoibi. Rajkumari ahumdu ngakpa amaga loinana yengnarame. Amana nangna haibani. Amana nangna mo haibani haiduna yetnarame. Mapa ningthauna. Yare yare to. Haujikti nakhoina tawningbata tawba yadri. Aina nakhoi ahumbu nupa asida luhongbirani. Rajkumari leihauna. Ipa ningthaubu ngawbra. Nupa asida akhoi ichinina ahumbu kamaina luhongdoino. Aidi luhongba ngamoi. Makhoi ahumakna luhongba ngamloi haina hairami. Mapa ningthauna. Aidi ningthauni. Aduna ningthau haibasidi haikhiba wa ngakadabani. Haujingmak nakhoi ahumbu nupa asida aina luhongbiradabani. Rajkumari ahumdu kengba haiba atanba lairaba nupa aduda luhonglani haina khul adugi miyamna tarami. Asumna ningthau aduna machanupi Rajkumari ahum adubu yada yadana namduna atanba kengbaga luhongbirami.